Hello everybody. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯁꯀꯤ ꯇ꯭ꯔꯤꯛꯁ ꯇꯧꯁꯤ ꯃꯁꯤꯒꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯇ꯭ꯔꯤꯛꯁꯤꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯀꯥꯟꯗ ꯌꯥꯝ ꯊꯤꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯇꯨ ꯗꯤꯖꯤꯠꯇꯒꯤ ꯍꯧꯁꯦꯕ ꯇꯨ ꯗꯤꯖꯤꯠ ꯂꯩꯔꯝꯕ ꯃꯁꯤꯗꯩꯗ ꯀꯩꯗꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯂꯩꯗꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯋꯥꯟꯁꯀꯤ ꯄ꯭ꯂꯦꯁꯇ ꯐꯥꯏꯚꯅ ꯂꯣꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯛꯁ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯁꯤꯒꯨꯝꯕ ꯔꯨꯜꯁ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯗꯤ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ 99ꯕꯨ ꯑꯣꯏꯒꯦꯔꯥ 98ꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ 25 ꯏꯟꯇꯨ 243 ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯇꯨ ꯗꯤꯖꯤꯠ ꯑꯗꯨꯃꯥꯏꯅ ꯔꯨꯜꯁ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯇꯨ ꯗꯤꯖꯤꯠ ꯑꯣꯏꯔꯝꯃꯕ ꯀꯩꯗꯧꯕ ꯁꯤꯒꯤ ꯔꯨꯜꯁꯁꯦ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯣꯔꯃꯦꯠꯁꯦ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯔꯁꯤꯀꯣ ꯁꯤꯗ ꯇꯨ ꯗꯤꯖꯤꯠꯀꯤꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯊ꯭ꯔꯤ ꯗꯤꯖꯤꯠꯀꯤꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯇꯧꯔꯛꯀꯦ ꯁꯤꯒꯤ ꯇꯨ ꯗꯤꯖꯤꯠ ꯀꯣꯏꯁꯟꯁ ꯑꯅꯤ ꯄꯤꯔꯝꯃꯦꯕꯀꯣ ꯇꯨ ꯗꯤꯖꯤꯠꯀꯤ ꯀꯣꯏꯁꯟꯁ 12 ꯑꯃꯁꯨꯡ ꯀꯩꯗꯧꯕ 16ꯁꯦ ꯑꯩꯈꯣꯏ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯁ ꯇꯧꯅ ꯄꯤꯔꯝꯃꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯗꯧꯕ 6ꯁꯤꯅ ꯑꯃꯨꯛ 12ꯗ ꯄꯨꯔꯤꯔꯅꯤ ꯊꯝꯃꯅꯤ ꯇꯥꯔꯛꯄꯗꯣ 1ꯁꯤꯅ ꯑꯃꯨꯛ 12ꯗ ꯄꯨꯔꯤꯔꯅꯤ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯝ ꯇꯧꯔꯅꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯇꯧ ꯂꯩꯔꯗꯤ ꯃꯇꯝ ꯁꯨꯡꯅ ꯅꯪꯉꯔꯣꯏꯕꯀꯣ ꯑꯗꯨꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯥꯕꯤꯕ ꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦ ꯕꯤꯒ ꯀꯩꯗꯧꯕ ꯁꯤꯒ ꯗꯤꯒꯁꯦ ꯑꯩꯈꯣꯏ ꯏꯟꯇꯨ ꯇꯧꯍꯜꯂꯒꯦꯕ ꯁꯤꯗ ꯑꯩ ꯔꯨꯜꯁꯇꯣ ꯍꯥꯏꯔꯛꯑꯒꯦꯀꯣ ꯅꯝꯕꯔ 1ꯗ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯒ ꯗꯤꯒꯁꯦ ꯀꯩꯗꯧꯕ ꯏꯟꯇꯨ ꯇꯧꯒꯗꯕ ꯕꯤ ꯏꯟꯇꯨ ꯗꯤ ꯅꯝꯕꯔ 1 ꯀꯣ ꯅꯝꯕꯔ 2ꯅ ꯀꯩꯗꯧꯕ ꯑꯦ ꯏꯟꯇꯨ ꯀ꯭ꯔꯣꯁ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯅꯤꯀꯣ ꯑꯦ ꯏꯟꯇꯨ ꯗꯤ ꯄ꯭ꯂꯁ ꯇꯧꯒꯗꯕ ꯕꯤ ꯏꯟꯇꯨ ꯁꯤ ꯇꯧꯒꯗꯕ ꯑꯗꯒꯤ ꯅꯝꯕꯔ 3ꯅ ꯀꯩꯗꯧꯕ ꯅꯝꯕꯔ 3ꯅ ꯔꯨꯜꯁ 3ꯅ ꯀꯩꯗꯧꯕ ꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯑꯦ ꯁꯤꯁꯦ ꯁꯤ ꯏꯟꯇꯨ ꯇꯧꯒꯗꯕ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯁꯦ ꯀꯩ ꯍꯥꯏꯅ ꯈꯪꯅꯩ 2 ꯐꯣꯔꯃꯨꯂꯥ ꯍꯥꯏꯕꯗꯤ ꯁꯤ ꯃꯁꯤꯡ ꯑꯅꯤ 2 ꯅꯤꯡꯁꯤꯡꯅꯕꯀꯣ ꯃꯁꯤꯡ ꯑꯅꯤꯁꯦ ꯃꯁꯤꯡ ꯑꯅꯤꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯃꯁꯤꯡ ꯃꯔꯤ ꯅꯠꯇ꯭ꯔꯥ 1 2 ꯗꯤꯖꯤꯠ ꯃꯔꯤ ꯁꯨꯗ꯭ꯔꯥ ꯁꯤꯅ ꯗꯤꯖꯤꯠ ꯑꯅꯤ 2 4 2 ꯌꯥꯏꯀꯣ 3 ꯗꯤꯖꯤꯠꯀꯤꯁꯨ ꯂꯩꯌꯦ 3 ꯗꯤꯖꯤꯠꯀꯤꯗꯨꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯩ ꯐꯖꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯦ ꯁꯤꯒꯤ ꯔꯨꯜꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯤꯀꯣ ꯀꯩꯗꯧꯏ ꯕꯤꯒ ꯗꯤꯒ ꯏꯟꯇꯨ ꯇꯧꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩ ꯑꯣꯏꯔꯅꯤ 6ꯒ 2ꯒ ꯏꯟꯇꯨ ꯇꯧꯕꯀꯣ 6 2 12 2 ꯊꯝꯕꯤꯔꯅꯤ 1 ꯀꯦꯔꯤ ꯆꯠꯀꯅꯤꯀꯣ ꯗꯤꯖꯤꯠ ꯑꯃꯈꯛ ꯊꯝꯒꯗꯕ ꯗꯤꯖꯤꯠ ꯑꯅꯤ ꯊꯝꯕ ꯌꯥꯗꯦ ꯑꯗꯨ ꯀꯩꯗꯧꯕ 2 ꯁꯤ ꯀ꯭ꯔꯣꯁ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯑꯦꯒ ꯗꯤꯒ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯂꯩꯔꯦ 1ꯒ 6ꯒ ꯂꯩꯔꯦꯀꯣ 6 1 6 2 1 ꯁꯤ ꯇꯧꯏꯀꯣ 2 1 2 ꯄ꯭ꯂꯁ ꯇꯧꯁꯜꯂꯅꯤ ꯉꯁꯥꯏ 1 ꯀꯦꯔꯤꯗꯨꯒꯀꯣ ꯀꯩꯗꯧꯔꯦ 6 7 8 9 9 ꯇꯥꯔꯦꯀꯣ 9 ꯊꯝꯕꯤꯔꯅꯤ ꯂꯥꯁꯇ ꯀꯩꯗꯧꯕ ꯑꯦꯒ ꯁꯤꯒ 1ꯒ 192 ꯂꯣꯏꯔꯦ ꯁꯤꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯇꯧꯁꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯎꯗꯕ ꯑꯃ ꯇꯧꯒꯦꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤ ꯌꯥꯎꯗꯕ ꯑꯃ ꯇꯧꯁꯦꯕ ꯑꯍꯥꯟꯕꯩꯅ ꯉꯥꯎꯕꯅꯦ ꯀꯦꯔꯤ ꯌꯥꯎ ꯂꯩꯔꯝꯃꯤ ꯑꯦꯛꯖꯥꯝꯄꯜꯁꯇ 12ꯀ 13ꯒ ꯇꯧꯔꯒꯦꯅꯦꯀꯣ ꯁꯤ ꯑꯦꯅꯤ ꯐꯣꯔꯃꯦꯠꯇ ꯌꯥꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤꯗꯤ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯕꯗꯣ ꯃꯉꯣꯟꯗꯗꯤ ꯁꯤꯒꯤ ꯔꯨꯜꯁꯤꯗꯗꯤ ꯂꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯦꯕ ꯇꯨ ꯗꯤꯖꯤꯠ ꯏꯟꯇꯨ ꯇꯧꯕ ꯀꯥꯟꯗ ꯂꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯑꯩ ꯊꯦꯡꯅꯩꯌꯦꯕꯀꯣ ꯁꯣꯔꯠꯀꯠꯇ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯟꯁꯀꯤ ꯄ꯭लेꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯀꯥꯟꯗ ꯁꯤꯒꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯑꯦꯚꯣꯏꯗ ꯇꯧꯔꯒ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯇꯨ ꯗꯤꯖꯤꯠꯄꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦꯕ ꯌꯦꯡꯁꯤꯀꯣ 3 2 सिगा बीगा दीगा है तो 3 2 6 क्रॉस मल्टीप्लिकेशन तौरनी 3 1s कदबा सी इनटू तौरनी 3 1s 3 2 1s कदबा 2 सी नि जो प्लस तौबिरनी सी प्लस तौबदो को 5 सी 5 तंबिरनी दुगा लास्ट कदबा ए गा सिगा
156 loira lai ko lai adu sum holadi si formation sum hota di si dum khut dum pu ni amado thadopiro duga sigi system je exam thagadaba tharoi do ma'am ju video jeng biraga di si dum apply to biu sine na sammi ko ama nindaga to bisi ko haidi kana to na चौबल तौजे 42 ga 54 ga हारने केदबा सिदि केदवरे 4 2 r 8 cross multiplication 5 2 r 10 4 4 r 16 si plus to birani 6 2 26 digit akok thang ko digit ani thanjan be adi ko amana khoigi hanagi khoina chachara kon yong kitab do khoina carry pu bi do adu system le thang da 2 ji carry thamani 6 na si pudarani adu ke doba aduga a ga siga singa sagi to last ke doba si ani je cross ta or lor mutung da last ki je ko 4 5 are 20 20 plus 2 di ya no sai carry ni ko 2 do 22 2 2 6 ai tare lai ko sigi system sigi multiplication se ke doba si apply to si ko si apply to ta di wa exam ni mukta koi nangani ang thajai amaga to bisi 72 ga kaya to sige 64 ga hairo ni ko any to bi ai ko 2 is for basi form na jin apply to do 4 2 are 8 7 4 are 28 6 2 are 12 8 9 10 si 4 0 lai ra 4 kiri chakre tadi 6 7 are kya no 42 42 plus 4 di kya no 40 ga 6 ko tadi 4 6 the what 0 ai tare se lai ko ma'am si je ya koi ki hoju si ni bi tha ga da ba lai di exam tha ga da ba ssc tha ga da ba banking tha ga da ba koi no in khol lai ba ma'am je thena bi ta di ai na tai bi do je kana ba ta di ke do ba ma'am na share to bi wo ko ai anau no bo ma'am so koi imalon hai ta ne ko imalon da ai ma'am da translate tawraga ma'am bo amu hena gyan ta na ba ai ma'am gi sum video cham sum ai ju khori ne ba ai ju try to ju ne ba ai ju khori ne ba ma'am da ta ga ai ju knowledge le hori ni so ma'am na khaga dum share to bi ko no shala si hasi gi de